तांगना थोकपा थौदोक्ता रांसीदा नुमित कुनमाथोइदा ngairiba angangi puknungda mitamlaba angang nipan phangkhre yamna tangna thokpa thodok amada mafam asigi private hospital amada operation amada numit kunmathoi ni da ngairiba angang nupi macha amagi puknungda mitamlakpa horaba angang nipan phangle haina doctor singna phongdokhre fangliba fetus sing aduge size adu centimeter ahum dage manga fawbage ne makhoi adu angang aduge puknungda si saibadi matum amagi manungda leiramkhibani haina hospital aduda surgery adu pangthokiba doctor MD Imran Nahaike medical terms ta Journal for National Library of Medicine gi matungin na mawong kairaba vertebrate fetus amabu haksang adugi manungda madugi twin na kupsin bagi tanga thokpa mawong ase fetus in situ FIF haina kawe haujik phawbada phangba paper sing amasung journal sing gi matungin na FIF case ayambada fetus ama phangbagi report lai haujik phawbada karigumba mafam amata dage asumna fetus nipan phangbagi case amata report tawkhidri haina Dr. Imran Haike FIF ibasi yamna tangna thui amasung masi hingna pokpa lak manga gi manungda ama thokpa yai haina mahakna makha takhe angang nupi macha du Jharkhand ge Bramgarh district ki manungda laiba government hospital amada October 10 da pokhibane adubu pokpada ngairiba angang adu Dr. Singna yengsinbada magi mabukta matum ama laiba du khangki amasung mama mapa singda maduna stomach ta kaiba thogalakpa yabana madu khudakta operate taunaba wafam hogdokhe angang adu numit kunmathoi surakpada hospital adu da mingsan khe ahan bage diagnosis ta si sama natraga tumor manba posak ama phangkhe madu diaphragm adu ge makha da lai operation tawduna madu lawthongnaba ikoina lemna khi amasung November amada operation adu pangthokhe maduda ikoina hairiba saruk adugi manungda amagi mathangda ama phangduna punna fetus nipan phangki haina mahakna haikhe operation adu mai pakhi amasung angang nupi macha adugi phibam adu haujik sapchana normal oire mahak observation tawduna thamli amasung chayol amagi manungda discharge tawgani haina mahakna haikhe Ranchi da leiba Rani hospital ge makok Rajesh Singhana masi yamna tangna thokpa thodok ama oibana masi aikoina international journal sing da phongnaba thaurang tawri haina PTI da haikhe Imran Khan attack ani amaga fakhre ngarang media report amagi matungina political rally ama chatharingai da hanagi Pakistan Prime Minister Imran Khan hana bahona kiba miyoi Nabib Muhammad Basir da PKR 20,000 gi damak pistol adu amasung madugi marusing yon khi haina police na thajariba chingnaba ani amagasu Punjab province ke police na fakhre Siva Sena lusingba Sudhir Suri sakhangdabana kaptuna hatkre Punjab ke Amritsar da laiba laisang amagi mapanda ngarang irai numita atai kaya marumga protest tawringai da Siva Sena lusingba Sudhir Suri sakhangdaba miyo yamana nongmaina kaptuna hatkre mafam dugi dukan phamba miyo yamana phongdorokpada yamdrabata pistol amadi nongmai maru manga kapkhi haire nongmai kapa miyo yadu khudakta fakhre amasung mangondagi pistol amasu fangle haina haujik phawbada ahenba marik chumba pau pidriba mafam aduge police commissioner adu nahaike wathok sawba lusingba du police protection lawwe adu bukhu tharakliba miyo yaduna mahak puhana ba yamdrabada maru ani kapada mai pakhi amasung mahak hospital amada pudringai gi mamangda sekhe right wing hindu lusingba duna lining gi waiba yamna thamoi sokpa wangang sing ngangba masung kanglup jatta thina panduna ngangba gi damak magi matakta case kaya marum lai mahak tangka kaya marum da su fakhre amasung jail gi chairak phangkhre masigi mamangda chahi asigi anganbada Mansa district ta Punjabi saisakpa Sidhu Musewala nongmaina kaptuna hatkhi badugi matung masina state asida ni suba chauba nongmaina kapagi thodok ne aroi bada tabiri bapum namak pu thagat jare